Ngasi chathakhiba Manipur Legislative Assembly ki session adu Congress Party na dark day in the history of Parliamentary Democracy of India haiduna amuba phiral chingkhatkhre democracy ki phajaraba machat adu Manipur da pungmut muthatle haina Congress Legislature Party ki luchingba Okram Ibobi na pendaba phongdokkhre Taraganitoi suba Manipur Legislative Assembly gi ngasi chathakhiba mari suba session adu condemn to boina Manipur Pradesh Congress Committee gi President MLA Kemeka Sandrana luchingduna Congress Bhavan da amuba phiral chingkhatki phiral chingkhatpa da CLP gi luchingba hanagi Chief Minister Okram Ibobi MLA K Ranjit MLA TS Lokeswar amadi MLA O Surjukumar su saryaki phiral chingkhatpa du loiraba matong pangthokpa paugi mifam amada Okram Ibobi na hai Manipur da thokliba irang asigi chapa waroi sinama puraknabagi damak lamdam asigi miyamna ngasigi numit ase matam kuinadagi ngaiduna lakpani democracy chatpa leibak amadadi state amagi issue ama hek lakpada miyamgi mihut sengna assembly da khana nainaba amadi pautak pinaba haibasi adumak taunaduna laklibani opposition ni haiduna khara ngangpham thoi haiduna lengakta pangang ngangbado congress ti pamde State asida makhal amagi issue ama hek lakpada batau karamna waroisin purakadage haibagi matangda constructive oiba opposition party amagi thodang loba haibase congress ki firepni Laingak asina aranba khongthang ama thanglakpada kudombi thinduna madu yaroi haiba pautak piba amadi tathok tasin tawminaba haibase opposition gi machatne samlapna hairabada democracy chatpalebak amada opposition haibase gari gi break pangkhak oiribani ruling party na tawning ba tawbada yadanaba opposition leiribani healthy democracy ama thamna ba khonabada opposition gi thodang chauna lei hainasu mahakna phongdokhe Okram Ibobi na makhatana hai ngasi fam kiba session aduda Congress Party na hojik thokliba irang ngasi loisinaba amade Manipur gi apunba saktam ngaktuna thamnabagi matangda leiriba members singna tongan ba private member resolution kya khananaba pukhatki Laibak thibadi Manipur gi interest ta pukhatki ba afam singadu lengak asina khanakide madugi mahut ngammi haibagi matagum makhoi gi aning apamba mongda ngasi gi session adu pangtoktuna members singi right mat pa haibadu oiki tha taruki manungda assembly session phamki haibadu utnaba icham chamna phamba session amani ngasi chathakhiba session adu constitution gi chanakang lon pumna mak tungoinaraga phamba ama soiki Manipur asi BJP gi laingaka chanaba wali haibasi mamang thakta thokiba thodok singna khudam changdam oiribani kumja lising aniga amada thokiba juntara nipan gi thodokta misam taraga nipan gi thawai mangkiba matam aduda BJP na center da laingak paiki housingna amok center amadi state ta BJP gi double engine gi laingak leiba matam asidana Chauna misi mina thorakpa yum kai mai tharakpa amadi miyoi kya amana lanjana hali maram aduna mikhal gi matamda ningthina khantharaga miyam gi mihut khanba matam adu oire haina so Okram Ibobina makhatana phongdokhi Leiriba government sina pura opposition da na Manipur lei praja ji akoina tawningbada tawni noi wangang ba yaroi noi nachin melaga leigadamni haibagi type ta state government sina tawriba mawng se amuba kalina leihoragaba adugumba numit amani haina koi black phiran chingkhatna akoi kaino tawjaribi maduni khwadi laiba thiba democracy satpada haiba tare aikoina ada house da honorable members ingi all right mayam jingsi loina forfeit to but deprive we leba honorable members moigi right member ama woibagi kendra gi woiba yai leipak sigi state sigi any issue any information mayam jingse hangnagar suggestion tawba yabna tawgaduineba tona normalcy lakna nawa adu state ki integrity su kaidana ba kari tawsi ke haibse khoina tongan ba resolution mayam ama proposition side ki propose the we session tawi adu su amata entertain tawdre admit tawdre